ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯁꯥꯁꯦ ꯆꯍꯤꯕꯨꯗꯤ ꯈꯔ ꯂꯤꯖꯔꯦ꯫ ꯏꯈꯥ ꯇꯥꯕ ꯏꯆꯟꯅꯨꯄꯤ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯗꯨꯅ ꯑꯩ ꯏꯊꯟꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯅꯪꯗꯒ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯔꯕꯁꯨ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯤꯒꯗꯕꯅꯤ, ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯦ, ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏ꯫ ꯃꯣꯏꯅꯗꯤ ꯅꯨꯄꯤ ꯊꯤꯔꯣ ꯅꯨꯄꯤ ꯊꯤꯔꯣ ꯇꯠꯇꯅ ꯍꯥꯏꯔꯤꯕ, ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯃ ꯍꯥꯏꯔꯨꯏ ꯌꯥꯔꯛꯇꯦ, ꯑꯃ ꯍꯥꯏꯔꯨꯏ ꯌꯥꯔꯛꯇꯦ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯅꯈ꯭ꯔꯦ, ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯒꯤꯗ ꯂꯣꯏꯅ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯄꯥꯈꯪꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯔꯦ ꯈꯜꯂꯣ, ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯁꯛꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯃꯦ꯫ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ, ꯃꯈꯣꯏꯅ ꯃꯁꯥꯅ ꯈꯪꯅ ꯁꯤꯜꯂꯒ ꯑꯃ ꯂꯨꯍꯣꯡꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯔꯣꯗ ꯍꯥꯏ꯫ ꯑꯩꯅ ꯐꯪꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯕ꯫ ꯑꯩꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯏꯪꯈꯣꯜ ꯅꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ, ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯅ ꯉꯟꯇꯥ ꯉꯟꯇꯥ ꯅꯨꯄꯤ ꯊꯤꯖꯤꯜꯂꯅꯤ, ꯑꯗꯨꯒ ꯏꯇꯩꯅꯤꯒ ꯃꯅꯥꯎ ꯅꯨꯄꯤ ꯊꯣꯛꯏꯒ ꯆꯠꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯄꯤꯔꯤ ꯄꯤꯔꯤ ꯍꯦꯛ ꯁꯧꯔꯤꯕ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯃꯥꯡꯁꯤꯗ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯅꯨꯄꯤ ꯎꯅꯕꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯕ? ꯏꯃꯥꯈꯣꯏꯁꯤꯁꯨꯅꯦ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗꯕꯅꯤ, ꯃꯣꯏꯅ ꯁꯤꯜꯂꯒ ꯀꯣꯛ ꯍꯣꯡꯕꯤꯔꯗꯤ ꯐꯒꯗꯧꯅꯤ꯫ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯑꯩꯁꯦ ꯏꯃꯥꯈꯣꯏꯗ ꯅꯨꯄꯤ ꯐꯪꯗ꯭ꯔꯦꯅ ꯀꯣꯛ ꯍꯥꯏꯔꯁꯤꯔ ꯈꯪꯗꯦ, ꯃꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯁꯤꯜꯂꯛꯅꯕ, ꯑꯗꯨꯅ ꯐꯒꯗꯧꯕ ꯃꯥꯟꯁꯜꯂꯛꯑꯦ꯫ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯁꯨꯡꯈꯪ ꯈꯪꯗꯦ, ꯄꯨꯛꯅꯤꯡꯁꯤꯗ ꯃꯋꯣꯟ ꯃꯋꯣꯟ ꯖꯥꯠ ꯖꯥꯠꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯑꯁꯨꯃꯥꯏꯅ ꯈꯟꯗꯨꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯐꯣꯟꯁꯦ ꯃꯦꯠꯇꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯆꯥꯒꯤ ꯁꯣꯁꯇꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯒ ꯑꯝꯇꯪꯗꯤ ꯄꯨꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯀꯔꯝꯍꯥꯏꯅꯗꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯒꯤ ꯄꯨꯟꯁꯦ ꯍꯥꯏꯔꯨꯅꯤ? ꯇꯥꯟ ꯆꯥꯔꯦ, ꯁꯣꯁꯇꯤ ꯃꯐꯝꯁꯤꯗꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯜꯂꯅꯤ, ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯣꯁꯇꯤ ꯅꯨꯃꯤꯠꯅꯤ, ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯄꯨꯜꯂꯞ ꯄꯨꯜꯂꯤ꯫ ꯃꯣꯏꯅꯁꯨ ꯚꯥꯏ ꯁꯣꯁꯇꯤꯒꯤ ꯕꯥꯇꯣꯟ ꯂꯥꯛꯂꯦ, ꯅꯪꯒꯤꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯕ? ꯑꯩꯅꯁꯨ ꯅꯣꯏꯅ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏ, ꯁꯤꯗ ꯑꯃ ꯂꯩꯔꯦꯅ ꯄꯣꯔꯛꯑꯒ ꯄꯤꯕꯗꯤ ꯁꯨꯡꯄꯤꯁꯨ ꯄꯤꯗꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ꯫ ꯑꯗꯨ ꯚꯥꯏ ꯅꯪꯁꯦ ꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯨꯛ ꯌꯥꯝꯅ ꯅꯪꯉꯣꯟꯗ ꯌꯥꯗ꯭ꯔꯤꯁꯤꯕꯨ? ꯑꯩꯅ ꯀꯔꯥꯏꯗꯒꯤ ꯌꯥꯔꯛꯀꯗꯣꯏꯅꯣ, ꯆꯍꯤꯁꯦ ꯈꯪꯉꯤꯗꯅ, ꯃꯥꯏꯗ ꯑꯗꯨꯝ ꯊꯦꯠꯂꯝꯃꯅꯤ ꯆꯍꯤꯁꯦ, ꯅꯨꯄꯤ ꯃꯆꯥ ꯃꯈꯩꯅ ꯍꯦꯛ ꯎꯔꯛꯄꯒ ꯃꯥꯏꯁꯤꯗ ꯌꯦꯡꯕꯗꯅꯦ ꯆꯍꯤꯗꯣ ꯆꯣꯡꯊꯣꯛꯑꯝꯃꯅꯤ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯅ ꯒꯥꯔꯤꯒ ꯊꯧꯔꯒ ꯆꯠꯄꯣꯏꯗꯤ ꯏꯟꯅꯔꯛꯀꯗꯧꯕ, ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯦ, ꯀꯔꯤꯗꯅꯣ ꯅꯨꯄꯤꯈꯩꯗꯨꯅ ꯑꯩꯉꯣꯟꯗ ꯏꯟꯅꯔꯛꯀꯗꯣꯏꯁꯤꯕꯣ? ꯅꯣꯏꯁꯨꯅꯦ ꯅꯣꯏꯒꯤꯗꯗꯤ ꯑꯩꯅ ꯌꯥꯝꯅ ꯆꯦꯟꯈꯤꯕꯅꯤꯀꯣ, ꯅꯣꯏꯒꯤꯗꯤ ꯐꯪꯂꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯊꯤꯔꯣ ꯊꯤꯔꯣꯗꯒꯤ ꯍꯦꯟꯅ ꯅꯣꯏꯅ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯚꯥꯏ ꯍꯥꯏꯅ ꯀꯣꯛ ꯂꯥꯎꯅ ꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ꯫ ꯌꯥꯔꯦ ꯇꯣ, ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯗꯨꯒꯨꯝꯕꯗꯣ꯫ ꯑꯩꯁꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯩꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯁꯥꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯔꯦꯁꯦ ꯚꯥꯏ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗꯤ ꯍꯥꯏꯒꯦ, ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥꯗꯣ ꯈꯟꯅꯁꯦꯕ, ꯌꯦꯡꯕꯅꯗꯤ ꯐꯩꯗꯅ꯫ ꯑꯩꯅ ꯀꯩꯅꯣ ꯚꯥꯏ ꯍꯥꯏꯔꯛꯑꯣꯅꯦ ꯌꯦꯡꯁꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯅꯪꯒꯤ ꯐꯣꯟꯗꯣ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯈꯩꯗꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇ ꯈꯛꯇꯅ ꯊꯥꯎ, ꯑꯦꯛꯁꯦꯞ ꯍꯦꯛ ꯇꯧꯔꯛꯄꯒꯅꯦ ꯃꯦꯁꯦꯖꯇꯣ ꯄꯪꯊꯥꯗ ꯊꯥꯖꯜꯂꯨ, ꯍꯜꯂꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯀꯩꯗꯧꯔꯒꯦ, ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯐ꯭ꯔꯦꯟ ꯑꯣꯏꯔꯕꯅꯤꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯀꯔꯟ ꯇꯨꯔꯟꯗ ꯇꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯚꯥꯏ꯫ ꯑꯗꯨꯗꯩꯗꯨꯗ ꯀꯅꯥꯅ ꯈꯪꯒꯅꯤ, ꯅꯪꯉꯣꯟꯗ ꯄꯥꯝꯕ ꯌꯥꯎꯔꯝꯂꯗꯤ ꯃꯦꯁꯦꯖ ꯑꯁꯨꯝ ꯊꯥꯅꯔꯛꯄꯗꯒꯤ ꯎꯟꯅꯁꯦ ꯍꯥꯏꯔꯛꯑꯅꯤ, ꯎꯟꯅꯕꯗꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯅꯔꯛꯄꯗꯒꯤꯗꯤ ꯅꯪꯁꯨ ꯃꯣꯏꯅ ꯄꯥꯝꯒꯗꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯄꯤꯔꯒ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯔꯥꯏꯅ ꯏꯟꯅꯖꯔꯛꯑꯗꯧꯅꯦꯕ꯫ ꯌꯦꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯝꯇꯀꯣ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯤꯗꯣ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ
ꯑꯩꯁꯦ ꯅꯍꯥꯟꯗꯒꯤ ꯃꯊꯥ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ ꯅꯣꯏꯅ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯒꯤ ꯋꯥꯇꯥꯗꯣ ꯌꯥꯕ ꯌꯥꯗꯕꯗꯤ ꯈꯪꯗꯦ ꯋꯥꯔꯤ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯚꯥꯏ ꯋꯥꯈꯜꯒꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯔꯦ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯩꯗꯨꯁꯨ ꯄꯨꯁꯜꯂꯣ ꯍꯣꯠꯅꯔꯁꯤꯗꯅ ꯋꯥꯔꯤ ꯇꯧꯔꯤꯀꯥꯟꯗ ꯑꯃꯨꯛ ꯊꯛꯄ ꯀꯥꯎꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯒꯥꯔꯤꯗꯣ ꯈꯥꯝꯃꯝꯂꯒ ꯄꯔꯄꯞ ꯆꯪꯂꯛꯏ ꯏꯃꯥꯅ ꯅꯃꯥꯟꯅꯕꯒꯤ ꯁꯣꯁꯇꯤ ꯆꯠꯂꯨꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯍꯔꯥꯎꯗꯅꯒ ꯂꯥꯛꯏ ꯅꯪꯒꯤꯅ ꯂꯨꯍꯣꯡꯕꯧ ꯂꯨꯍꯣꯡꯗ꯭ꯔꯤ ꯏꯃꯥꯅ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏ ꯍꯔꯥꯎꯔꯝꯕ ꯃꯨꯠꯀꯗꯣ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯩꯅ ꯏꯃꯥ ꯉꯥꯏꯈꯣꯗ ꯂꯩꯇ ꯇꯧꯔꯤꯅꯤ ꯂꯩꯔꯒꯗꯤ ꯅꯍꯥꯟꯅ ꯄꯣꯔꯣꯏꯗ꯭ꯔꯣ ꯕꯥꯞ ꯇꯥꯒꯤꯗ꯭ꯔꯦꯍꯦ ꯏꯃꯥꯁꯤꯗꯤ ꯑꯗꯨꯝ ꯉꯥꯡꯁꯜꯂꯛꯑꯗꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯁꯨꯡꯊꯤ ꯍꯦꯛ ꯊꯤꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯉꯥꯡꯁꯜꯂꯛꯑꯅꯨ ꯋꯥꯈꯜꯒꯁꯦ ꯂꯣꯏꯅ ꯀꯥꯏꯒꯦ ꯇꯧꯏ ꯉꯥꯛꯇ ꯍꯔꯥꯎꯈꯤꯒꯦꯕ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯤꯔꯣꯟꯐꯧ ꯍꯣꯡꯗꯕ ꯃꯈꯩ ꯈꯣꯡꯎꯞꯇꯨꯗꯅꯤ ꯑꯩꯅ ꯂꯧꯊꯣꯛꯏꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯐꯦꯁꯕꯨꯛꯇ ꯆꯪꯉꯤ ꯑꯩꯅ ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟ ꯃꯈꯩꯗꯨꯗ ꯀꯅꯥ ꯀꯅꯥ ꯃꯁꯛ ꯐꯖꯕ ꯌꯥꯎꯕꯅꯣ ꯌꯦꯡꯉꯒ ꯃꯁꯛ ꯐꯖꯕꯁꯤꯡꯗꯣ ꯈꯜꯂꯒ ꯃꯦꯁꯦꯖ ꯂꯣꯏꯅ ꯊꯥꯖꯤꯟꯈꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯁꯨ ꯊꯥꯖꯤꯟꯈꯤ ꯑꯩꯁꯦ ꯁꯨꯝꯅ ꯋꯥꯈꯜ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯁꯣꯝꯗ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯝꯂꯒ ꯃꯃꯥ ꯑꯩꯈꯣꯏꯗꯕꯨ ꯑꯣꯟꯈꯠꯂꯒ ꯆꯥꯏꯅꯦ ꯂꯩꯔꯤꯕ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ ꯃꯥꯒꯤ ꯐꯅꯉꯥꯏ ꯍꯥꯏꯕꯤꯔꯒ ꯏꯃꯥꯒꯤ ꯏꯁꯧꯗꯨꯗ ꯑꯩꯁꯦ ꯈꯣꯏꯗꯧꯁꯦ ꯊꯦꯠꯈꯩ ꯁꯥꯎꯅꯤꯡꯉꯕꯅꯤ ꯑꯗꯣ ꯏꯌꯥꯔꯄꯤꯁ ꯊꯤꯡꯖꯤꯜꯂꯒ ꯏꯁꯩꯁꯦ ꯊꯥꯒꯠꯂꯒ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯗꯅꯕ ꯑꯩꯁꯦ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯗꯤ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯈꯤꯗꯕꯗꯒꯤꯗꯤ ꯑꯩꯁꯨ ꯐꯨꯟ ꯃꯨꯠꯇ ꯂꯩꯈ꯭ꯔꯦ ꯋꯥꯈꯜꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯣꯡ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕ ꯃꯤꯈꯩꯗꯣ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇꯦ ꯑꯩꯁꯨ ꯄ꯭ꯔꯣꯐꯥꯏꯜꯒꯁꯦ ꯑꯅꯧꯕ ꯑꯃ ꯁꯤꯟꯒꯥꯏꯕꯅꯤ ꯃꯦꯁꯦꯖꯀꯁꯦ ꯊꯥꯔꯛꯑꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯅꯔꯒꯦ ꯀꯥꯏꯅ ꯕꯦꯂꯦꯟꯁꯀꯁꯦ ꯐꯨꯟꯗꯒ ꯍꯥꯞꯄꯒ ꯊꯝꯃꯤ ꯄꯣꯠꯅꯤ ꯐꯣꯟꯁꯦ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡꯒꯤꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯃꯠꯇ ꯂꯥꯛꯑꯝꯗꯕ ꯃꯤꯁꯀꯣꯜꯁꯨ ꯂꯩꯔꯝꯗꯦ ꯏꯃꯥꯟꯅꯕꯈꯩꯗꯒꯤ ꯃꯣꯏꯁꯨ ꯁꯣꯁꯇꯤ ꯅꯨꯃꯤꯠꯇ ꯄꯨꯜꯂꯤꯕꯗꯨꯉꯥꯏ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯑꯃꯠꯇꯒ ꯍꯪꯕꯤꯔꯛꯄ ꯅꯠꯇꯦ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯑꯩꯁꯨ ꯐꯣꯟꯒꯁꯦ ꯄꯥꯏꯗꯧꯒꯩ ꯇꯜꯂꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯥꯛꯄꯁꯦ ꯀꯝꯄꯅꯤ ꯅꯠꯇꯅ ꯑꯇꯩ ꯂꯥꯛꯇꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯍꯥꯏꯔꯦ ꯊꯣꯛꯇꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯤꯔꯛꯀꯗꯕꯁꯨ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯀꯝꯄꯅꯤꯒꯤ ꯅꯝꯕꯔ ꯃꯈꯩꯁꯦ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯕꯅꯤ ꯃꯊꯪꯗꯗꯤ ꯐꯣꯟ ꯂꯥꯛꯄꯁꯦ ꯀꯝꯄꯅꯤ ꯅꯠꯇꯕ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯂꯥꯛꯑꯗꯤ ꯈꯪꯉꯦꯗꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯔꯤꯡꯈꯤꯉꯩꯁꯦ ꯃꯤ ꯑꯇꯣꯞꯄꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯗꯅ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯄꯤꯁꯤꯜꯂꯒ ꯊꯝꯕꯅꯤ ꯋꯥꯏ ꯁꯪꯅ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯀꯅꯥꯝꯇ ꯇꯧꯔꯛꯑꯅꯨꯅ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯅꯤ ꯅꯨꯡꯊꯤꯟꯅꯤ ꯐꯦꯁꯕꯨꯛꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯤꯡꯗꯨꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ ꯑꯩꯁꯨ ꯃꯤꯠ ꯅꯥꯀꯁꯦ ꯆꯞ ꯌꯨꯡꯉꯤ ꯃꯪꯂ ꯇꯥꯏꯕꯪꯂꯛ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟꯗꯒ ꯃꯥꯏꯗꯒ ꯊꯥꯖꯤꯟꯖꯔꯒ ꯌꯦꯡꯉꯤ ꯄꯣꯠꯅꯤ ꯇꯥꯏꯕꯪ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯖ꯭ꯔꯤꯡ ꯂꯥꯎꯔꯦ ꯑꯩꯅ ꯐꯣꯟꯁꯤꯗ ꯆꯪꯉꯒ ꯐꯦꯁꯕꯨꯛꯀꯤꯁꯤꯗ ꯃꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯦ ꯐꯅ ꯀꯨꯏꯅ ꯌꯦꯡꯉ ꯂꯩꯔꯦ ꯑꯩꯁꯦ ꯇꯥꯏꯞ ꯇꯧꯔꯦ ꯃꯉꯣꯟꯗ ꯔꯤꯄ꯭ꯂꯥꯏ ꯍꯟꯅꯕꯒꯤ ꯋꯥꯍꯩꯁꯦ ꯏꯔꯦ ꯑꯃꯨꯛ ꯀꯛꯊꯠꯄꯤ ꯏꯔꯦ ꯑꯃꯨꯛ ꯀꯛꯊꯠꯄꯤ ꯀꯔꯤꯅ ꯍꯟꯗꯣꯏꯅꯣꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯉꯥꯎꯔꯦꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯦ ꯃꯦꯁꯦꯖꯁꯦ ꯃꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩꯗꯤ ꯏꯕꯥꯅꯤꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯔꯦ ꯀꯩ ꯏꯟꯁꯥꯡ ꯍꯥꯏꯅ ꯊꯥꯅꯔꯝꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤꯁꯦ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯦꯕ ꯅꯣꯡꯃꯒꯤ ꯃꯦꯁꯦꯖ ꯆꯥꯅꯍꯧꯗ꯭ꯔꯗꯤ ꯃꯥꯁꯨ ꯂꯩꯕ ꯉꯝꯗꯕꯤ ꯑꯩꯁꯨ ꯂꯩꯕ ꯉꯝꯗꯕꯤ ꯇꯧꯔꯦꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯃꯥꯈꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯌꯥꯎꯗꯦꯅ ꯉꯥꯡꯉꯝꯕꯗꯣ ꯅꯨꯄꯤꯁꯤꯒ ꯃꯦꯁꯦꯖ ꯊꯥꯅꯕꯗꯒꯤ ꯑꯩꯁꯦ ꯃꯄꯥꯟꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯃꯥꯈꯣꯏꯅ ꯉꯥꯡꯕ ꯆꯩꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗ ꯅꯣꯡꯃꯗꯤ ꯍꯥꯏꯔꯦ ꯁꯥꯎꯅꯤꯡꯗꯅ ꯅꯨꯄꯤ ꯊꯤꯌꯨꯁꯨ ꯍꯥꯏ ꯅꯨꯄꯤ ꯊꯤꯅꯕꯅꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯏꯃꯥꯈꯣꯏꯅ ꯏꯃꯨꯡꯗ ꯂꯩꯔꯒꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯂꯥꯛꯀꯗꯣꯏꯅꯣ ꯉꯥꯎꯔꯕ꯭ꯔꯅꯦ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯃꯥꯟꯅꯕꯒ ꯀꯣꯏꯕ ꯆꯠꯂꯒ ꯂꯩꯔꯛ ꯂꯝꯖꯥꯎꯗ ꯆꯠꯂꯒ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯊꯤꯒꯗꯕ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯒ ꯀꯔꯝꯕ ꯅꯨꯄꯤ ꯂꯥꯛꯀꯗꯣꯏꯅꯣꯅꯦꯍꯦ ꯏꯃꯥꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯩꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯏꯃꯥꯗ ꯍꯣ ꯂꯩꯔꯛ ꯂꯝꯖꯥꯎꯗ ꯊꯣꯛꯑꯒ ꯊꯤꯕꯗꯣ ꯐꯪꯗꯕꯒꯤ ꯏꯃꯥ ꯐꯣꯟꯗ ꯊꯤꯔꯤꯕꯅꯤ ꯐꯣꯟꯗ ꯐꯪꯉꯛꯀꯗꯣꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯉꯥꯡꯁꯜꯂꯛꯑꯗꯤ ꯁꯤꯁꯨ ꯇꯣꯛꯆꯈꯤꯅꯤ ꯏꯃꯥ
ꯏꯃꯥꯅ ꯍꯣ ꯍꯥꯏꯖꯔꯔꯣꯏꯌꯦ ꯐꯪꯕꯨ ꯐꯪꯗꯨꯕ ꯑꯣꯏꯔꯕꯗꯤꯅꯦ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯌꯣ ꯏꯕꯨꯡꯉꯣ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯈꯣꯏ ꯍꯔꯥꯎꯔꯒꯦꯀꯣ ꯊꯥꯖꯔꯒꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯑꯗꯨꯒ ꯏꯃꯥ ꯊꯕꯛ ꯁꯨꯏ ꯁꯨꯗꯦꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯊꯕꯛ ꯁꯨꯗꯣꯏꯁꯤꯕꯣ ꯃꯄꯥꯟ ꯈꯤꯇꯪ ꯊꯣꯛꯂꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯃꯤꯠꯇ ꯆꯪꯒꯦꯕꯨ ꯇꯧꯏ ꯐꯝꯐꯝꯐꯧ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯕꯛ ꯁꯨꯏ ꯑꯩ ꯊꯕꯛ ꯁꯨ ꯍꯥꯏꯗꯤ ꯃꯣꯏꯈꯩꯗꯣ ꯂꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯏꯃꯨꯡꯗ ꯆꯪꯍꯜꯂꯣ ꯑꯗꯨꯒ ꯁꯨꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯗꯨꯅ ꯂꯩ ꯏꯕꯥꯅꯤꯁꯦ ꯃꯦꯁꯦꯖ ꯊꯥꯅꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯌꯥꯝꯕ ꯇꯧꯔꯤꯕ ꯊꯥ 2-3 ꯁꯨꯖꯤꯜꯂꯛꯂꯦ ꯎꯅꯕꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ ꯑꯩꯁꯨ ꯎꯅꯁꯦ ꯍꯥꯏꯕꯁꯦ ꯇꯟꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯁꯛ ꯈꯪꯅꯁꯦꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯕ ꯐꯣꯇꯣꯗꯤ ꯑꯗꯨꯝ ꯊꯥꯅꯔꯤꯅꯤꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯣꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯃꯗꯤ ꯚꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯪꯅꯔꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏꯅ ꯐꯩ ꯀꯩꯅꯣ ꯚꯥꯏ ꯑꯗꯨꯗꯤ ꯎꯅꯁꯦ ꯍꯥꯏꯖꯜꯂꯣ ꯑꯩꯈꯣꯏ ꯆꯠꯁꯦꯕ ꯑꯗꯨ ꯅꯪꯅ ꯑꯩꯈꯣꯏꯒ ꯆꯠꯄ ꯇꯜꯂꯒꯅ ꯑꯉꯥꯡ ꯈꯔ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯀꯥꯏꯗꯩꯅꯣꯍꯦ ꯑꯉꯥꯡꯈꯩꯗꯣ ꯎꯔꯒ ꯑꯩꯒ ꯑꯃꯨꯛ ꯈꯦꯟꯅꯩꯌꯦꯅ ꯇꯧꯔꯛꯑꯗꯤ ꯅꯣꯏꯁꯤꯗꯤꯕ ꯑꯔꯤꯕꯒ ꯆꯠꯂꯒ ꯑꯩꯁꯦ ꯈꯔ ꯅꯧꯕ ꯃꯥꯜꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯈꯩꯗꯨꯅꯁꯨ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯣꯛꯇꯤ ꯅꯪꯅꯤꯅ ꯂꯩꯅꯦ ꯅꯨꯄꯤ ꯐꯪꯖꯗꯕꯩ ꯋꯥꯅꯤ ꯍꯣꯏ ꯂꯥꯛꯑꯒꯦ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯩꯔꯗꯧꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯎꯅꯅꯕ ꯃꯇꯝ ꯑꯃ ꯊꯥꯈꯤ ꯅꯨꯄꯤꯗꯨꯁꯨ ꯌꯥꯏ ꯃꯥꯁꯨ ꯊꯣꯛꯂꯛꯀꯦꯅ ꯏꯐ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯗꯨꯅ ꯎꯅꯕ ꯆꯠꯂꯦ ꯃꯥꯁꯨ ꯊꯣꯛꯂꯛꯏ ꯑꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯐꯣꯟꯗ ꯀꯩꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯖꯔꯕꯁꯨ ꯑꯁꯦꯡꯕꯒꯤ ꯐꯝꯃꯤꯟꯅꯕꯗꯗꯤ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯗ꯭ꯔꯦ ꯁꯣꯏꯔꯗꯤ ꯄꯥꯈꯠꯂꯦ ꯈꯟꯗꯨꯅ ꯋꯥꯁꯦ ꯉꯥꯡꯗꯕꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯋꯥꯔꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯔꯦ ꯑꯩꯅ ꯇꯥꯕꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯃꯥꯒꯤ ꯑꯆꯥ ꯑꯊꯛ ꯀꯩꯅꯣ ꯈꯔ ꯂꯩꯕꯤꯔꯝꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯂꯤ ꯑꯩꯅꯗꯤ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏ ꯅꯍꯥꯟꯈꯩꯗꯤ ꯁꯛ ꯎꯅꯗꯕꯒꯤ ꯁꯨꯝ ꯐꯣꯟꯗ ꯀꯩꯗ ꯄꯥꯎ ꯐꯥꯎꯅꯔꯝꯕꯩ ꯋꯥꯅꯤ ꯉꯁꯤꯗꯤ ꯁꯛ ꯎꯅꯔꯕꯅꯤꯅ ꯍꯣꯔꯦꯟꯗꯒꯤꯗꯤ ꯐꯣꯟꯀꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯚꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯌꯥꯔꯦꯍꯦ ꯃꯤꯅ ꯉꯁꯥꯏꯅ ꯑꯗꯨꯛꯇ ꯐꯖꯅ ꯋꯥ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯏꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯗ ꯇꯧꯔꯗꯤ ꯇꯧꯔꯕ ꯑꯗꯨꯅꯤꯅꯦ ꯑꯉꯥꯡꯕꯨꯗꯤ ꯃꯥꯜꯂꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅꯗꯤ ꯑꯉꯥꯡꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯈꯣꯏꯗꯒꯤ ꯈꯤꯇꯪ ꯈꯛꯇꯅꯤ ꯃꯥꯅ ꯂꯩꯊꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯀꯦꯔꯗꯤ ꯑꯗꯨꯝ ꯐꯖꯩꯗꯅ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯚꯥꯏ ꯄꯪꯈꯟ ꯈꯟꯖꯜꯂꯨꯅꯨꯁꯦ ꯁꯤꯗꯒꯤꯗꯤ ꯅꯕꯥꯅꯤꯁꯦ ꯎꯅꯕꯗ ꯑꯩꯈꯣꯏ ꯌꯥꯎꯍꯜꯂꯛꯑꯅꯨ ꯅꯕꯥꯅꯤꯒꯤ ꯑꯗꯨꯝ ꯊꯣꯛꯄ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯊꯕꯛ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯗꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯆꯦꯟꯅ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇ꯭ꯔꯦꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯄꯩꯁꯥ ꯇꯥꯟꯗ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯒꯤꯗꯤ ꯎꯅꯕ ꯆꯠꯂꯦ ꯅꯃꯥ ꯅꯄꯥꯗꯩ ꯂꯧꯔꯒ ꯂꯥꯛꯑꯝꯅꯤꯗꯣ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯈꯪꯉꯦꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯃꯊꯟ ꯆꯠꯅꯔꯝꯃꯦ ꯃꯊꯟ ꯆꯠꯂꯣ ꯑꯍꯥꯟꯕꯒꯤ ꯁꯨꯝ ꯀꯥꯏꯅꯤꯅ ꯇꯧꯕꯤꯕꯩ ꯋꯥꯅꯤ ꯑꯩꯅꯁꯨ ꯌꯥꯔꯦ ꯅꯣꯏꯒꯤꯗ ꯅꯍꯥꯟꯃꯨꯛ ꯆꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤꯗ ꯑꯃꯨꯛꯇꯪ ꯆꯠꯄꯗ ꯆꯕꯦꯡꯒ ꯉꯥꯡꯉꯗꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯊꯤꯟꯕꯤꯔꯝꯂꯦ ꯏꯊꯟꯈꯇ ꯌꯨꯝꯗ ꯍꯜꯂꯛꯏ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗꯨ ꯎꯅꯔꯨꯔꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯁꯛꯇꯨꯕꯣ ꯑꯩꯅ ꯏꯃꯥ ꯑꯁ ꯑꯩ ꯈꯪꯗꯦꯗ ꯑꯍꯥꯟꯕ ꯎꯅꯕꯒꯤ ꯃꯁꯛꯇꯣ ꯐꯖꯩ ꯍꯥꯏꯗꯣꯏꯔꯥ ꯐꯖꯗꯦ ꯍꯥꯏꯗꯣꯏꯔꯥ ꯁꯦ ꯏꯃꯥꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯌꯥꯎꯋꯦꯕ ꯐꯣꯟꯗ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯏꯃꯥꯗꯁꯨ ꯌꯦꯡꯍꯜꯂꯤ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯌꯥꯝꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯐꯖꯕꯁꯨ ꯅꯠꯇꯦ ꯍꯌꯦꯡ ꯑꯁꯦꯡꯕ ꯎꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯐꯣꯟꯗꯗꯤ ꯏꯕꯨꯡꯉꯣ ꯏꯃꯥꯈꯣꯏꯗꯤ ꯃꯤꯠꯀ ꯌꯥꯗꯕꯒ ꯁꯦꯡꯅ ꯎꯗꯦꯗ ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯁꯨ ꯅꯨꯄꯤꯗꯣ ꯌꯥꯏ ꯌꯥꯗꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯝꯇ ꯍꯥꯏꯗ꯭ꯔꯦ ꯑꯃꯕꯨ ꯄꯨꯁꯤꯜꯂꯛꯑꯕꯗꯤ ꯃꯣꯏꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅꯁꯨ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯗꯤ ꯎꯅꯕꯗꯒꯤꯗꯤ ꯏꯕꯥꯅꯤ ꯈꯛꯇ ꯑꯗꯨꯝ ꯎꯅꯔꯦ ꯇꯣꯏꯅ 2-3 ꯎꯅꯕꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯁꯨ ꯌꯧꯔꯦ ꯏꯃꯥꯈꯣꯏꯅꯁꯨ ꯏꯕꯨꯡꯉꯣ ꯏꯃꯧꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯝ ꯁꯤꯠꯄꯗ ꯀꯧꯔꯛꯑꯣ ꯉꯥ ꯆꯔꯥ ꯑꯝꯇ ꯆꯥꯖꯅꯕ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯌꯥꯏꯅꯦ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯥꯗꯦ ꯅꯨꯄꯤꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯄꯁꯦ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯩꯅ ꯀꯩꯗꯧꯋꯤꯒꯦ ꯂꯧꯅ ꯂꯩꯅꯗꯦ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯤ ꯂꯣꯏꯅ ꯈꯪꯅꯔꯁꯤꯕꯨ
ꯅꯣꯏꯒꯤꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯪꯉꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯅꯊꯟꯇ ꯂꯥꯛꯄ ꯇꯜꯂꯒꯅ ꯅꯣꯏ ꯃꯃꯥꯒ ꯑꯣꯏꯅ ꯂꯥꯛꯑꯣꯗꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯁ ꯑꯗꯨꯅꯦꯅ ꯏꯀꯥꯏꯖꯈ꯭ꯔꯦꯍꯦ ꯑꯩ ꯏꯊꯟꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯂꯦꯝꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥ ꯁꯤꯠꯄꯗ ꯃꯃꯥꯟꯅꯕꯤꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏꯁꯨ ꯍꯔꯥꯎꯕꯗꯒꯤ ꯐꯣꯇꯣꯕꯨ ꯅꯝꯕꯋꯣ ꯉꯥ ꯐꯥꯕꯒꯤ ꯍꯔꯥꯎꯕꯁꯤ ꯃꯣꯏꯅ ꯑꯍꯥꯟꯕ ꯎꯕꯒꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯗꯨꯅ ꯉꯥꯀꯁꯦ ꯑꯆꯧ ꯑꯆꯧꯕ ꯈꯜꯂꯒ ꯃꯌꯥꯝ ꯍꯥꯞꯄꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏꯗꯣ ꯏꯀꯥꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯒꯤꯗꯨꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤ ꯉꯥ ꯐꯥꯕꯇ ꯅꯠꯇꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯀꯧꯗꯨꯅ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯍꯜꯂꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯃꯥꯡ ꯀꯩꯃꯥꯡ ꯌꯥꯎꯕꯅꯦ ꯑꯁꯤ ꯑꯅꯥꯒ ꯊꯣꯛꯄꯒ ꯑꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯗ ꯋꯥ ꯂꯦꯞꯅꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯥꯅꯁꯨ ꯋꯥ ꯂꯦꯞꯅꯕ ꯂꯥꯛꯀꯅꯨ ꯆꯦꯜꯂꯒ ꯑꯣꯏꯅ ꯍꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯈꯔ ꯐꯔꯛ ꯇꯥꯏ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯏꯀꯥꯏꯔꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯦꯜꯂꯒ ꯆꯦꯜꯍꯣꯡ ꯀꯣꯛ ꯇꯧꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯐ ꯐꯖꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯒꯤ ꯏꯐ ꯐꯅ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈꯤ ꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯅꯝꯗꯨꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗꯒꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯁꯦ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯐꯣꯟꯒ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯑꯩꯈꯣꯏꯁꯦ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯀꯩꯀꯩ ꯂꯥꯡꯕꯅꯦ ꯑꯩꯁꯨ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯄꯥꯝꯃꯨꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯆꯠꯂꯦꯅ ꯈꯨꯝꯂꯛꯏ ꯃꯥꯅ ꯑꯩꯅꯁꯨ ꯀꯔꯤꯒꯤ ꯑꯎꯟꯄꯣꯠ ꯇꯥꯟꯕꯒꯤ ꯅꯪꯅ ꯄꯩꯁా ꯇꯥꯟꯕ ꯆꯠꯂꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯝꯇ ꯄꯣꯔꯛꯇꯁꯨ ꯌꯥꯏꯅ ꯅꯁꯥ ꯈꯛꯇ ꯂꯥꯛꯎ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯅꯤꯔꯛ ꯆꯦꯟꯁꯤꯜꯂꯒ ꯆꯦꯜꯍꯣꯡ ꯇꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯐ ꯐꯖꯅ ꯍꯥꯏ ꯃꯥꯅ ꯌꯥꯔꯅꯤꯗ ꯑꯍꯟꯈꯩꯅ ꯂꯦꯞꯅꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯣꯡꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯁꯣꯝꯗꯗꯤ ꯃꯥꯈꯣꯏꯅ ꯑꯩꯒꯤ ꯀꯥꯁꯦ ꯄꯤꯛꯃꯜꯂꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩ ꯏꯊꯟꯇꯒꯤ ꯌꯨꯝꯒꯁꯦ ꯇꯣꯉꯥꯟꯅ ꯆꯥꯎꯅ ꯁꯥꯗꯅ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯂꯨꯍꯣꯡꯕꯁꯤꯁꯨ ꯅꯛꯁꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯆꯪꯂꯛꯏ ꯑꯩꯁꯨ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝꯒꯩ ꯂꯣꯏꯁꯟꯕꯒꯤ ꯏꯃꯣꯠꯀ ꯃꯣꯠꯂꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯊꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯀꯥꯏꯅ ꯊꯣꯛꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯁꯜꯂꯛꯏ ꯏꯃꯥꯈꯣꯏꯁꯨ ꯄꯨꯡꯉꯛꯑꯦ ꯏꯀꯥꯏꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯆꯪꯉꯛꯄꯁꯦ ꯏꯃꯥꯈꯣꯏꯅꯁꯨ ꯆꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯕꯅꯤꯅ ꯀꯔꯝꯅꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯗꯣ ꯃꯊꯟꯇ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ ꯐꯤꯔꯣꯟꯕꯨꯗꯤ ꯃꯣꯠꯂꯦ ꯍꯥꯏꯕꯕꯨ ꯒꯥꯔꯤꯗ ꯆꯠꯀꯗꯕꯅꯤꯅ ꯑꯩꯗꯤ ꯀꯨꯝꯃꯔꯣꯏꯒꯦ ꯅꯪ ꯌꯧꯔꯒ ꯑꯗꯨꯝ ꯀꯨꯝꯍꯧꯔꯣꯀꯣ ꯍꯥꯏꯗꯨꯅ ꯊꯤꯟꯕꯤꯔꯦ ꯃꯥꯁꯨ ꯗ꯭ꯔꯦꯁꯀꯗꯣ ꯌꯥꯝꯅ ꯅꯥꯜꯂꯤ ꯏꯃꯥꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯑꯩꯁꯨ ꯈꯔ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯩꯁꯨ ꯃꯥꯗꯣ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯂꯤꯕꯣꯏ ꯅꯤꯡꯗꯅ ꯗ꯭ꯔꯦꯁꯇꯨꯒꯤ ꯃꯔꯝꯗꯗꯤ ꯈꯤꯇꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯍꯪꯕꯕꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯐꯣꯟꯗ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯥ ꯊꯂꯝꯂꯒ ꯑꯩꯁꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯕꯒ ꯂꯩꯔꯝꯂꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯆꯪꯉꯛꯄꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯣꯏꯒꯤꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒꯔ ꯅꯪꯒꯔ ꯂꯨꯍꯣꯡꯗꯣꯏꯁꯦ ꯗ꯭ꯔꯦꯁꯇꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗ ꯄꯨꯔꯒ ꯌꯦꯡꯂꯛꯄ ꯃꯥꯜꯂꯤ ꯑꯩꯁꯨ ꯃꯣꯏꯅ ꯌꯦꯡꯂꯛꯂꯤꯕꯗꯣ ꯈꯪꯉꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯃꯈꯥ ꯇꯥꯅ ꯌꯥꯎꯗ꯭ꯔꯦ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯒ ꯏꯕꯥꯅꯤ ꯐꯣꯟꯗ ꯈꯔ ꯈꯟꯅꯈꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩ ꯁꯦꯠꯍꯟꯅꯤꯡꯗꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯤ ꯏꯆꯝ ꯆꯝꯅ ꯂꯦꯝꯅ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯆꯪꯉꯛꯄ ꯌꯥꯗ꯭ꯔో ꯃꯥꯅꯁꯨ ꯑꯩ ꯅꯣꯏꯗ ꯆꯪꯉꯛꯀꯦꯅ ꯑꯗꯨ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂꯛꯄ ꯅꯠꯇꯦꯍꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯑꯒ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯁꯥꯎꯔꯛꯏꯅꯦ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯕꯤꯔꯛꯑꯔꯣꯏ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯔꯣꯏ ꯑꯩꯅ ꯀꯔꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯔꯣꯏꯒꯦꯗꯤ ꯀꯔꯤ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯔꯣꯏꯗꯕ ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯀꯗꯥꯏꯗꯅꯣ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯎꯍꯜꯂꯛꯀꯅꯨ ꯂꯥꯁꯇꯗꯤꯅꯦ ꯍꯥꯠꯇꯣꯛꯑꯒ ꯐꯥꯎꯕ ꯊꯜꯂꯝꯕ ꯉꯝꯒꯅꯤꯀꯣ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯁꯦ ꯁꯨꯝꯅ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯃꯥꯅ ꯐꯥꯊꯔꯒ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯊꯃꯣꯏꯁꯦ ꯈꯔꯗꯤ ꯏꯪꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈꯤ
ꯏꯃꯥꯈꯣꯏꯁꯨ ꯍꯪꯂꯛꯏ꯫ ꯑꯩꯅ ꯏꯃꯥ ꯃꯥꯗꯣ ꯃꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯨꯕ ꯃꯥꯜꯂꯤ, ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯗ꯭ꯔꯦꯁꯇꯣ ꯑꯅꯩ ꯑꯅꯩꯕꯤ ꯁꯦꯠꯄꯗꯨꯗ ꯃꯥ ꯃꯊꯟꯇ ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯏꯀꯥꯏꯖꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅ ꯄꯦꯌꯔ ꯆꯠꯂꯒ ꯃꯊꯟꯒꯗ ꯇꯥꯍꯧꯕꯗꯨꯗ ꯑꯩꯈꯣꯏꯗ ꯆꯪꯉꯛꯄ ꯃꯥꯜꯂꯤ꯫ ꯏꯃꯥꯈꯣꯏ ꯍꯣ ꯐꯔꯦ ꯍꯌꯦꯡ ꯃꯇꯨꯡꯗꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯕꯨꯗꯤ ꯈꯟꯗꯦ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦ ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯗꯣ ꯄꯥꯛ ꯆꯠꯊꯣꯛꯑꯅꯨ ꯍꯥꯏꯌꯨꯀꯣ, ꯂꯨꯍꯣꯡꯉꯝꯗꯦ ꯀꯥꯟꯁꯤꯗꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯂꯣꯏꯅ ꯌꯦꯡꯁꯜꯂꯦ ꯍꯥꯏꯔꯤꯕꯅꯤ, ꯐꯖꯅ ꯍꯦꯛ ꯍꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯈꯟꯅ ꯆꯩꯅꯕꯒ ꯇꯧꯔꯨꯅꯨ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯑꯩꯅꯁꯨ ꯅꯍꯥꯟ ꯈꯔ ꯉꯥꯡꯈꯤꯕꯗꯨꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯐꯣꯟꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯄꯥꯏꯔꯤꯕꯁꯦ, 3-4 ꯁꯨꯔꯝꯃꯤ꯫ ꯐꯣꯟ ꯆꯠꯇꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯏ ꯍꯥꯏꯔꯕꯗꯤ ꯈꯪꯉꯅꯤ ꯈꯟꯗꯨꯅ ꯁꯥꯏꯂꯦꯟꯗ ꯂꯣꯏꯅ ꯊꯝꯂꯒ ꯃꯥꯅ ꯄꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯐꯣꯟꯗꯨꯅꯤ ꯃꯥꯅ ꯑꯣꯛꯂꯒ ꯄꯥꯏꯔꯝꯂꯤꯕꯁꯦ꯫ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯑꯩꯅ ꯀꯔꯝꯃꯥꯏꯅ ꯈꯪꯉꯦꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯅꯤ, ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯁ ꯚꯥꯏ, ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯀꯣꯛ ꯂꯩꯒꯦ ꯍꯥꯏꯗꯦ, ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯪꯉꯁꯤꯕꯨ ꯈꯨꯠꯇ ꯄꯩꯁꯥ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ, 2,000 ꯐꯣꯞ ꯀꯦꯜꯂꯛꯄ ꯖꯥꯅꯤꯍꯦ, ꯌꯦꯡꯉꯣ ꯚꯥꯏ ꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ, ꯁꯤꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ, ꯁꯦ ꯂꯣꯏꯅ 2,000 ꯉꯥꯛꯇꯅꯤ, ꯅꯪ ꯑꯄꯥꯝꯕ ꯀꯣꯛ ꯈꯜꯂꯣ ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯁꯤꯗꯕꯨ ꯅꯪꯅ ꯅꯨꯄꯤ ꯊꯤꯗꯦ ꯐꯪꯗꯦꯅ ꯋꯥꯔꯒ ꯂꯩꯗꯣꯅ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯅꯣꯡꯃ ꯐꯣꯇꯣ ꯎꯠꯂꯛꯄꯗ ꯃꯥꯒꯤ ꯐꯣꯇꯣꯁꯤꯁꯨ ꯌꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯝꯗꯅ ꯑꯩꯁꯦ ꯁꯥꯎꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯍꯪꯉꯤ, ꯚꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯪ ꯇꯁꯦꯡꯅꯗꯤ ꯈꯪꯉꯤꯀꯣ? ꯑꯁ ꯈꯪꯉꯤ ꯀꯩꯅꯣ ꯚꯥꯏ, ꯑꯩ ꯈꯛꯇ ꯅꯠꯇꯦꯍꯦ, ꯏꯃꯥꯟꯅꯕ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯀꯩꯅꯣ, ꯃꯥꯅꯦ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯀꯟꯅ ꯇꯥꯟꯅꯔꯤꯁꯦ, 2,000 ꯆꯠꯂꯤꯁꯦ ꯚꯥꯏ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯄꯗꯣ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯅꯨꯄꯤꯒꯤ ꯐꯣꯇꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯤ, ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯦꯡꯕ ꯇꯪꯗꯥꯡꯕꯗꯨꯝꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯁꯤꯗꯒꯤ ꯑꯩꯅ ꯑꯗꯨꯗꯤ ꯚꯥꯏ ꯅꯪ ꯃꯊꯪ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯑꯝꯇ ꯁꯤꯜꯂꯨꯗꯅ, ꯑꯩ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯒꯦꯕ꯫ ꯁꯤꯗꯒꯤ ꯃꯥꯅ ꯍꯣꯏ ꯚꯥꯏ, ꯑꯗꯨ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯍꯧꯒꯦ, ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯃꯗꯥꯎ ꯌꯥꯕꯅꯤ, ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯌꯥꯔꯛꯇ꯭ꯔꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯏꯃꯥꯟꯅꯕꯗꯨꯒ ꯑꯣꯏꯅ ꯆꯪꯈꯤ꯫ ꯃꯥꯗꯣ ꯊꯣꯛꯂꯛꯄꯗꯤ ꯑꯩꯅ ꯑꯁꯦꯡꯕꯗꯨꯁꯨ ꯈꯪꯍꯝꯒꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯂꯥꯏꯅ ꯀꯟꯕꯒꯤ ꯐꯍꯧꯕꯅꯤ꯫ ꯊꯣꯛꯄꯨ ꯊꯣꯛꯂꯛꯑꯕꯗꯤ ꯑꯩꯗꯤ ꯈꯨꯗꯛꯇꯨꯗ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯤꯅꯕ ꯐꯥꯎꯕ ꯐꯨꯒꯦꯅ ꯈꯜꯂꯒ ꯆꯠꯂꯕꯅꯤ ꯑꯩꯁꯦ꯫ ꯏꯃꯥꯟꯅꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯏꯃꯥꯟꯅꯕꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯆꯠꯂꯁꯦ꯫ ꯏꯃꯥꯟꯅꯕꯗꯨꯗꯤ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯑꯩꯗꯤ ꯃꯥꯅ ꯁꯥꯔꯛꯂꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗꯤ ꯂꯥꯏꯗꯅ ꯃꯪꯗꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ 1-2ꯔꯛꯇꯒꯤ ꯍꯦꯟꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯀꯔꯤꯅꯣꯅ ꯑꯁꯦꯡꯕ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯐꯣꯟꯁꯨ ꯋꯥꯔꯤ ꯍꯥꯟꯅꯒꯤꯗꯧꯅ ꯁꯥꯡꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯐꯣꯟ ꯇꯧꯔꯒꯅ ꯏꯃꯥꯈꯣꯏ ꯂꯩ, ꯄꯥꯕꯨꯡꯈꯣꯏ ꯂꯩ, ꯋꯥ ꯈꯟꯅꯔꯤ ꯍꯦꯛꯇꯃꯛ ꯊꯝꯈꯤꯕ꯫ ꯁꯤꯗꯅꯦ ꯑꯩꯅ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, ꯆꯦꯜꯂꯨꯔꯕꯁꯨ ꯍꯣꯡꯕꯃꯛꯇꯤ ꯍꯣꯡꯗ꯭ꯔꯤꯗꯅ, ꯃꯥꯒꯤ ꯂꯝꯆꯠꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ꯫ ꯑꯩꯅ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦꯅ ꯈꯜꯂꯒ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎꯁꯦ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯋꯥ ꯂꯥꯎꯅ ꯍꯦꯛꯇ ꯂꯩꯀꯥꯏꯗꯨꯗ ꯁꯟꯗꯣꯛꯈꯤ꯫ ꯏꯃꯥꯈꯣꯏ ꯑꯃꯗꯤ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩ꯫ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯀꯥꯝꯃꯒ ꯆꯠꯄ, ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯜꯂꯤꯕꯗꯣ ꯍꯥꯏꯗꯨꯅ
ꯑꯩꯈꯣꯏꯁꯨ ꯃꯥꯗꯣ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤꯅ ꯑꯁꯦꯡꯕ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯜꯂꯤꯕꯗꯨꯁꯨ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯪꯕꯗ ꯃꯥꯁꯦ ꯃꯌꯨꯝ ꯂꯩꯇꯦ, ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯇꯦ, ꯃꯃꯥ ꯃꯄꯥꯁꯤꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯑꯣꯏꯔꯒ ꯃꯥꯅ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗ ꯚꯔꯥ ꯂꯩꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯗ ꯆꯠꯄ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒ ꯀꯩꯅꯥ ꯀꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯕꯅ ꯀꯩꯅꯥꯁꯤꯗꯗꯤ ꯀꯠꯄꯤꯒꯅꯨ, ꯑꯩ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯄꯩꯁꯥꯅ ꯌꯥꯕ꯭ꯔꯣ ꯁꯤꯕꯣ? ꯃꯤꯒꯤ ꯏꯖꯠꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯋꯥꯋꯥ ꯂꯥꯎꯔꯦ, ꯍꯥꯟꯅ ꯈꯟꯊꯍꯧꯗꯕ꯭ꯔꯣ? ꯄꯩꯁꯥ ꯄꯤꯔꯒ ꯌꯥꯅꯤ ꯈꯟꯕꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯕꯣ? ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯃꯣꯏꯒꯤꯁꯨ ꯃꯐꯝ ꯈꯪꯅꯕ ꯑꯃ ꯋꯥꯔꯦꯞꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏꯒ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝꯅꯁꯨ ꯃꯊꯥ ꯁꯥꯏ, ꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯅꯨꯄꯤ ꯐꯪꯗ꯭ꯔꯕꯁꯨ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯇꯨꯀꯠꯆꯕ ꯃꯤꯡꯆꯠꯁꯦ ꯐꯪꯂꯣꯏꯗꯕꯅꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯂꯦꯞꯈꯤ꯫ ꯃꯥꯁꯨ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯉꯥꯡꯅꯔꯦ, ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯆꯔꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯍꯥꯟꯅ ꯅꯨꯄꯤꯁꯦ ꯏꯃꯥꯈꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯗ ꯅꯪꯁꯨ ꯄꯥꯈꯪꯅꯤꯅ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯆꯥꯟꯅꯖꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯃꯥꯈꯣꯏꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯟꯅ ꯀꯟꯅ ꯇꯛꯈꯤꯕꯅꯤ꯫ ꯏꯃꯥꯈꯣꯏꯗ ꯁꯥꯎꯒꯅꯨꯀꯣ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯑꯝꯗ꯭ꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯒ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯂꯛꯑꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯉꯟꯅ ꯈꯪꯍꯧꯔꯤꯁꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯜꯂꯕꯅꯤ ꯈꯟꯇꯣꯛꯎ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯈꯜꯂꯨꯔꯅꯨꯀꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯈꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯅꯦ ꯅꯪꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯔꯣ꯫ ꯏꯃꯥ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯩꯁꯨ ꯍꯣꯏ, ꯏꯃꯥꯈꯣꯏꯅ ꯁꯤꯜꯂꯤꯕꯗꯣ ꯑꯗꯨꯅ ꯐꯔꯦ, ꯑꯩꯒꯤꯗꯤ ꯏꯃꯥꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯈꯟꯗꯨꯅ ꯏꯃꯥꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫